ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ Singel Nachom Manipur Story ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯦꯉꯦꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ Hanubina ꯑꯣꯟꯕ leisabi꯫ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯉꯟꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯅꯨꯕꯤ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯎꯃꯪꯁꯤꯡꯗ ꯁꯤꯡ ꯊꯤꯔꯨꯕ, ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ, ꯃꯁꯤꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯄꯦꯔꯨꯛ ꯃꯣꯟꯖꯥꯎꯕꯤ ꯑꯇꯩ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯀꯌꯥ ꯐꯨꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ, ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯂꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ, ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯇꯧꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯛꯄꯅ ꯍꯅꯨꯕꯤ ꯑꯗꯣ ꯑꯉꯛꯄ ꯃꯍꯩ ꯑꯃ ꯈꯪꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ, ꯇꯥꯔꯤꯕ ꯅꯪꯕꯣ? ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕ ꯀꯅꯥ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯆꯠꯂꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯊꯝꯕꯥꯜ ꯍꯧꯐꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯍꯥꯛꯅ ꯊꯝꯕꯥꯜ ꯑꯃꯕꯨ ꯍꯦꯛꯂꯨꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯔꯪꯕ ꯃꯔꯤꯛ ꯃꯔꯤꯛꯅ ꯆꯥꯏꯊꯗꯨꯅ ꯃꯉꯥꯜ ꯅꯥꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯑꯗꯣ ꯅꯍꯥꯛꯅ ꯍꯦꯛꯂꯒ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜ ꯑꯗꯣ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯊꯝꯕꯥꯜ ꯑꯗꯨ ꯆꯥꯔꯝꯗꯥꯏꯗ ꯅꯍꯥꯛꯅ ꯅꯤꯅꯤꯡꯕ ꯕꯣꯔ ꯑꯃ ꯅꯤꯔꯒ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯕꯣꯔ ꯑꯗꯨ ꯅꯤꯔꯕ ꯃꯇꯨꯡ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯅꯍꯥꯛꯅ ꯅꯤꯈꯤꯕ ꯕꯣꯔ ꯑꯗꯣ ꯁꯣꯏꯗꯅ ꯊꯨꯡꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯕꯣꯔ ꯑꯗꯣ ꯍꯦꯛ ꯐꯪꯈꯤꯕꯗꯒꯤꯗꯤ ꯅꯍꯥꯛ ꯆꯝꯄ꯭ꯔꯥ ꯍꯥꯏꯕ ꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯨꯛꯆꯥ ꯆꯥꯕ ꯌꯥꯗꯦꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯉꯔꯪ ꯉꯔꯪ ꯋꯥ ꯍꯥꯏꯔꯝꯕ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯍꯅꯨꯕꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦꯍꯦ, ꯑꯩꯒꯤ ꯃꯪꯗ ꯍꯥꯏꯔꯝꯂꯤꯕ ꯃꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯅꯦ"꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯃꯪꯗ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯇꯨꯝꯗꯕꯤꯗ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯣ ꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛ ꯍꯦꯛꯄ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯊꯝꯕꯥꯜ ꯍꯧꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯅꯨꯕꯤ ꯑꯗꯣ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯑꯉꯛꯄ ꯑꯃ ꯎꯔꯦ꯫ ꯃꯗꯨꯗꯤ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯝꯕꯥꯜ ꯑꯃꯗꯤ ꯑꯔꯪꯕ ꯃꯔꯤꯛ ꯃꯔꯤꯛꯅ ꯆꯥꯏꯊꯔꯒ ꯁꯥꯠꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯈꯜꯂꯕ ꯃꯇꯨꯡ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯏꯔꯨ ꯃꯥꯏꯊꯖꯔꯦ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯀꯞ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨꯗ ꯀꯔꯤꯕꯨ ꯅꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯈꯜꯅꯣ ꯈꯪꯗꯅ ꯃꯍꯥꯛꯄꯨ ꯂꯩꯁꯥꯕꯤ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯔꯒ ꯊꯝꯕꯥꯜ ꯑꯗꯨ ꯆꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛ ꯆꯥꯔꯨꯕꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯨꯏꯖꯤꯜꯂꯨꯔꯕ ꯎꯟꯁꯥꯁꯤꯡ ꯑꯗꯣ ꯖꯔ ꯇꯤꯡꯊꯣꯔꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣꯜꯂꯝꯕ ꯈꯋꯥꯡ ꯑꯗꯨꯁꯨ ꯖꯔ ꯇꯦꯛꯈꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯁꯝ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯅ ꯖꯨꯝ ꯂꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯗꯣ ꯅꯤꯡꯊꯤꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯦ ꯀꯌꯥ ꯌꯥꯝꯅ ꯐꯖꯔꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ
ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯃꯤ ꯄꯨꯝꯅꯃꯛ ꯉꯛꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯄꯥꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯅꯨꯕꯤ ꯑꯗꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯄꯣꯠꯐꯝ ꯐꯝꯕꯗ ꯃꯍꯥꯛꯀꯤ ꯄꯣꯠꯁꯤꯡꯗꯣ ꯌꯥꯝꯅ ꯁꯤꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨꯗ ꯄꯣꯠꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯆꯪꯉꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯔꯤꯕ꯭ꯔꯥ ꯂꯩꯁꯥꯕꯤ, ꯅꯍꯥꯛꯀꯤ ꯅꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯃꯔꯦꯟ ꯐꯝꯊꯣꯟ ꯐꯪꯗꯨꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ"꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯔꯥꯎ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯄꯨꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯡꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯃꯗꯤ ꯂꯥꯏꯔ ꯑꯅꯪꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯑꯃꯗꯤ ꯑꯆꯥ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯃꯍꯥꯛꯇꯤ ꯀꯣꯅꯨꯡꯒꯤ ꯂꯩꯃꯔꯦꯟꯕꯤꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃꯗ ꯌꯥꯎꯗꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ, ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯄꯥꯜꯂꯛꯂꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯗꯁꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌా ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯔꯨ ꯑꯣꯏꯅ ꯍꯅꯨꯕꯤꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯀꯣꯅꯨꯡꯒꯤ ꯂꯩꯃꯒꯤ ꯐꯝꯊꯣꯟ ꯑꯁꯦ ꯃꯨꯟꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯤ, ꯃꯁꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯕꯤ, ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕꯤ ꯅꯨꯄꯤ ꯃꯥꯏꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯍꯅꯨꯕꯤꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯍꯟꯗꯨꯅ ꯂꯩꯃꯔꯦꯟꯕꯤ ꯐꯝꯊꯣꯟꯕꯨ ꯃꯍꯥꯛꯅ ꯃꯨꯟꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧ ꯑꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯂꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯒꯗꯧꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯕ ꯑꯁꯤ ꯐꯅꯅꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ"꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯃꯕꯨ ꯆꯥꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯁꯦꯡꯅ ꯏꯔꯨꯖꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯀꯤ ꯆꯝꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯍꯩ ꯑꯁꯦ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯪꯕꯗꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯅꯨꯕꯤꯗꯨꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯆꯝꯄ꯭ꯔꯥ ꯆꯥꯔꯒ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯏꯔꯨꯖꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯏꯔꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯍꯅꯨꯕꯤꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤ ꯑꯗꯣ ꯆꯝꯄ꯭ꯔꯥ ꯆꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯆꯝꯄ꯭ꯔꯥ ꯆꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯏꯔꯨꯖꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯅꯨꯕꯤꯗꯨꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯎꯟꯁꯥ ꯑꯗꯣ ꯖꯔ ꯈꯣꯏꯖꯤꯜꯂꯛꯂꯝꯃꯤ꯫
ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯖꯔ ꯖꯔ ꯄꯣꯡꯅ ꯄꯨꯡꯉꯧ ꯉꯧꯈꯤꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯏꯉꯛ ꯉꯛꯅꯔꯝꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯔꯤꯅꯣ ꯔꯥꯅꯤ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯗꯤ ꯇꯧꯈ꯭ꯔꯤꯕ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯠꯇ ꯈꯥꯝꯈꯤꯗ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯣ ꯌꯥꯝꯅ ꯏꯀꯥꯏꯅ ꯌꯨꯝꯗ ꯑꯁꯨꯃꯛ ꯍꯜꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕꯤ ꯑꯃꯥꯏꯕꯤ ꯑꯗꯣ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯃꯥꯏꯈꯨꯝ ꯑꯗꯣ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯥꯡꯗꯣꯔꯛꯄꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯥꯎ ꯉꯥꯎꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯥꯒꯤ ꯔꯥꯅꯤ ꯑꯗꯨꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯍꯅꯨꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯍꯟꯈꯤꯅꯕ ꯍꯥꯏꯈꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛ ꯀꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯔꯥꯅꯤ ꯑꯣꯏꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯁꯥꯎꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕꯤ ꯑꯃꯥꯏꯕꯤ ꯑꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕꯤ ꯑꯃꯥꯏꯕꯤ ꯑꯗꯣ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯂꯕ ꯃꯅꯥꯏ ꯈꯔ ꯀꯧꯁꯤꯟꯗꯨꯅ "ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯣ ꯀꯨꯞꯁꯦꯟ ꯁꯦꯟꯅꯧ꯫ ꯃꯍꯥꯛ ꯑꯗꯣ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯄꯗ ꯑꯩꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯈꯣꯡ ꯑꯃꯗꯧꯅ ꯎꯈꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯣꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯧ, ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯃ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ "ꯐꯒꯅꯤ ꯏꯅꯤꯡꯊꯧ" ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕꯁꯨ ꯐꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥ ꯗꯔꯕꯥꯔ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯋꯥꯐꯝ ꯑꯃ ꯇꯝꯅꯔꯦ꯫ ꯃꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯂꯦ, ꯑꯃꯥꯏꯕꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟꯕꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯃ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯍꯧꯖꯤꯛꯃꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯂꯨꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝ ꯁꯥꯔꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯊꯪ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯣꯠꯂꯤꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧꯅ ꯐꯝꯈꯤꯕꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟ ꯑꯗꯣ ꯉꯝꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯦ꯫ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯡꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯕꯗ ꯄꯦꯜꯂꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯅꯨꯕꯤ ꯑꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯃꯅꯥꯏ ꯃꯁꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ "ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯍꯥꯟꯋꯥꯏ ꯂꯥꯛꯈꯤꯕ ꯊꯝꯕꯥꯜ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ
ꯑꯩꯕꯨ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯔꯥꯅꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯕꯨ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯐꯤꯕꯝꯗ ꯀꯔꯝꯅ ꯍꯟꯖꯤꯟꯒꯗꯕꯒꯦ ꯍꯥꯏꯕꯗꯣ ꯃꯨꯅꯤ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯪꯖꯔꯨꯕꯗ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯪꯕꯨ ꯊꯝꯕꯥꯜ ꯃꯔꯛ ꯑꯁꯤꯗꯒꯤ ꯑꯉꯥꯡꯕ ꯊꯝꯕꯥꯜ ꯑꯃꯕꯨ ꯄꯤꯖꯧ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯅꯍꯥꯛ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯎꯆꯤꯟ-ꯅꯥꯆꯤꯟ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯑꯗꯣ ꯐꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯑꯗꯣ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨ ꯍꯟꯖꯤꯟꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯤꯡꯂꯒ ꯆꯥꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯑꯗꯣ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯍꯥꯟꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯤꯖꯈꯤꯕ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯑꯣꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯑꯣꯊꯣꯔꯛꯄꯗꯨꯒꯤ ꯃꯌꯥꯏꯅ ꯍꯅꯨꯕꯤ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯤꯅ ꯑꯣꯜꯂꯕ ꯂꯩꯁꯥꯕꯤ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯆꯥꯎꯅ ꯀꯨꯝꯍꯩ ꯑꯃꯒ ꯂꯣꯏꯅꯅ ꯂꯧꯁꯤꯟꯕꯤꯔꯝꯃꯤ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯔꯦꯟꯕꯤ ꯐꯝꯊꯣꯟ ꯍꯥꯞꯄꯤꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯥꯟꯃꯤꯟꯅꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯑꯅꯧꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫